India Amasung Myanmar Anigi Ngamkhei Free Regime Fmr Khudaktagi Chatnararoi HAINA Union Home Minister AMIT SHAH ngasi LAOTHOKHRE Microblogging platform X ta Union Home Minister AMIT SHAH na thagalakpa post aman hai India Amasung Myanmar Anigi Ngamkhei gi akhanaba saru kharada satok sasin taunabada athingba leiramdaba do Laibaga sigi security amasung lamga mari lainaba hiram kyada singnaba kya lakpana maram oiraga FMR asi Khudaktagi Chatnadanaba waref asi lobani hairi Union Government India Amasung Myanmar Anigi marakta Chatnaramba Free Movement Regime FMR Chatnararoi HAINA LAOTHOKHRE Chief Minister N Birena thagatpa phongdorakli Chief Minister N Birena social media da thadorakpa post aman hai khongthang asi singthaningai oiba khongthang amani masina leibak asigi internal security mapangal kankhat hanbada chauna mateng panglagani hairi Ningsing bayabadi haukiba joiki kumjali singani kulhumdoigi September kulhumdoida Chief Minister gi Secretariat pangthokiba paugi mifam amada Chief Minister Nongthombam Birena phongdokibada Manipur gi Indo-Myanmar border da Chatnaramba Free Movement Regime asi thingjinaba khongthang lokhale amadi center da taksilagani haina phongdokibani Works Minister Govindas Konthauzam, Education Minister T.S. Bashant Kumar, Thangmai Banesigi MLA K. Joy Kisanamadi, Chief Secretary Dr. Vinay Joshi Yauna Pangthokiba Paugi Mifam Aduda, Chief Minister N. Birena Phongdokibada, Yellow Furuk Kannaba Lokalakpa Khongthang ama oina Naronda Changlakpa illegal immigrants sing Khangdoknaba Tribal Affairs and Hill Minister Letpau Haukimna Chairman Oiduna Amadi Water Resources Minister Awangbung Nyumai amasung Education Minister T.S. Bashant Kumar na member oiraga Lengaki Machinery sing mapung oina Secretary DIG amadi IG yauna samkiba Cabinet Subcommittee amana changsilakiba adu mapung fana pangthoknaba honagani Lokaina illegal immigrants sing changlakpa thingnaba lamdamasida NRC gi preliminary biometric lobagi mathau taba do pangthoknaba chahi amagi matam pibinaba central government da haikre masigi sumathakta Union Home Minister gi pautak matungina kilometer chaukhumga marifutara nipan sangba border area gi manungda vulnerable area khangdoklaga kilometer humfurom border fencing taunaba BRO da sinakre GI border da Kilometer tarataruk athingba yaudana sathok sasin yahalamba amadi 0 kilometer da border ngakadaba do border security force na kilometer taramanga tarataruk changsilaga ngaklambana ngasigi Manipur gi phibam asi yaurambani maramaduna Free Movement Regime asi kakthanaba thorang paikhatle haina mahakna phongdokhiba laikrabani mathangi numit September 13 da Manipur gi Chief Minister Nongthombam Birena BRO gi official singa unaduna Manipur gi Indo-Myanmar border da kilometer humfutara sangba sambal khanaba khanakiba laikrabani Unabadu da Manipur gi Chief Secretary Manipur Police ki DGP amadi Home Department ki makok thongba official kyasu saryakibani Nakalamarom da kilometer listing amaga chatrukani fum doi sangba India Amasung Myanmar Anigi lona bangam khaida mapung phana sambal khabaga loinana petrol track semlagani haina Union Home Minister Amit SHAH na phongdokhrabani social media da thadorakpa post amada Union Home Minister Amit SHAH na Prime Minister Narendra Modi na luchingba lengak asina ichang thauba border ama semnaba khongpham chena lebli kilometer listing amaga chatrukani fum doi sangba India Amasung Myanmar Anigi lona bangam khaida mapung phana sambal khabaga loinana surveillance taubada hena khudong chanaba sambalasigi manakta petrol track amasu semlagani khongthang asigi sarugama oina More border town da kilometer tararom sangba border gi area da sambal khaba hokre hybrid surveillance system ISS ki makhada pilot project ani su paikhat pa hokre masina Arunachal Pradesh amasung Manipura kilometer amamam sangba border fencing tawragani Manipur gi oina kilometer kun sangba border fencing amasu tawnaba approval pi ki ba laikre hanasu Union Home Minister na phongdokhiba laikrabani